Image PAODAM yang tarbiri bisungbo yunam anuradha devi nai kongno na krumjari. Hojek maroi ba PAODA BJP na kanaguma amataga Mikhal Mamangi alliance tobalete haina Chief Minister NBN na pungdokre. Karamba party da Canada vote piraga Manipur ge sasan sinaraga praja sing nungai hangane habado praja miyam na khambiyo haina o ibobina apil tawragle. Slowland school linkhat kiba sahi kun surupagi mapako mantaram pangtokre. All Manipur Muslim Student Union Manipur Technical University के Vice Chancellor के Office अमदी Administrative Block Solution Craig House Pausan ने पिजरी लाकदरी बतरानी ठुस सुबह मणिपुर असेंबली इलेक्शन के ओइना बीजेपी ना कनाको मदल अमतगा मिखल ममांग के अलायंस तोबलेते हाइना मणिपुर की चीफ मिनिस्टर एन बिरेन फोंदोरगली ngasi इम्फाल के निटापा सुटेक्टर लेबा थमाल संगलेंदा भारत के फाइनेंस मिनिस्टर निर्मला सीतारमण पुथोखिबा अनोबा बजट के मतंगदा पांगथोकपा पाउमिसंग उनबा अमदा चीफ मिनिस्टर ना मखाताना हाई रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स हेना चकल हननबा अमदी अवार्ड पा मैन पावर ना चिंगबा हबसनबा कोटी चमंगा यांखै अनोबा बजट असिदा हबलकले चलिबा सही सिदा ख्वाइदिके चावा इकोनॉमिक ग्रोथ लैनबा पुथोकपा बजट असिदा भारत के लाइडब सिंगी युम लाख मरिफु साबा लौ सिंगुबगे लमदा ड्रोन सिजिनबा नहा सिंगदा हेना थबक पीनबा MSME दा लोन अमदी टैक्स न सिंगबा रिलैक्स खरा तौरगा सेल लौखनबा इमरजेंसी क्रेडिट फैसिलिटी हंगबा अमदी डिजिटल यूनिवर्सिटी लिंखनबगे प्रोविजन यावरी महाना मखाताना हाई मणिपुर पाइपलाइन दा गैस पुरंगनबगे थबक हौरगनी बजट असिना मणिपुर अमदी अवांग नोपो भारत यामना कनबा पीगदबा अमा ओइबतनतना लेबाक असगे मियामदा अचौबा मतेंग ओइरगनी अमदी भारत सेमिलोंदा अफबा चखटपा पुरकलगनी हाइनसु चीफ मिनिस्टर एन बिरेन फोंदोकी हुजिकी नरंग थुंदिबा बजेसिदा आइडियली चावबा इम्पैक्ट एखोइना भारत का पीननबा प्राइम मिनिस्टर नरेंद्र मोदी सिना होनरिसि लाइरबला हिंदनबगी अदुबा यामना किक एन कॉर्नर मनुंग युबु मतुनेदा थमखिबा दुबा सेमखिबा दुबा बजेट अमनी हेगनाइ सिमा आन समझगे मरमदी मसिदैदा यावनिबा या मरुने कोगी लाइरबसिंगी युम 80 लाख साननबगी इंजा बंगमजदा अदु ममयामसे भारतीय प्राइम मिनिस्टर का मागी हंदकी बजेसिदा स्पेशल फोकस मणिपुर के गवर्नर ला गणेशन ngasi जेनेम्स के कोविड-19 वैक्सीनेशन सेंटर सटना यंगसंख्रे सेंटर असे लिसंगनी कुमाथु के जनवरी के तंग 13 तक चलाबा हौखिबने गवर्नर के खोंसट के सरुकमा ओइना कोविड की सेकेंड डोज काबख्रबा मियोशिंगदा सर्टिफिकेट कलम अमसुंग बेसिंग यांथोखे जेनेम्स के हेल्थ डिपार्टमेंट के डॉक्टर सिंह नर्सिंग फ्रंटलाइन वर्कर्स अमसुंग अतै मरि लेनाबा ऑफिशियल सिंगसु गवर्नर का वरिवता सनके गवर्नर ना जेनेम्स के कोविड-19 वैक्सीनेशन टीम गसु स्टेट असगे वैक्सीनेशन स्टेटस के मतंग सुखना नैनखे गवर्नर की जेनेम्स के खोंसत अदुदा एडिशनल चीफ सेक्रेटरी हेल्थ एंड पब्लिक वेलफेयर श्री बमलुंगमांग बोलनम IAS जेनेम्स के डायरेक्टर प्रोफेसर लाइस्ट्रम देवेंद्र डॉक्टर सिंह अमदी अतै मरि लेनाबा ऑफिशियल सिंगसु सरुयाखी मणिपुर हौखिबा पुंग कुमारीदा मियोय चहुंगा कुनिथो नौना कोविड पॉजिटिव ओगा थेंगदुना स्टेट सिगे अपनबा कोविड पॉजिटिव केस मसिंग लाख अमा लेसंग कुंथ्राउंदोय चमापन सुबना मंगा सुख्रे पुंगभम मसिदा मियोय अहुमना लेखिद्रे मियोय अहुम मसि थारगा अपनबा लेखिद्रबकी मसिंगना लेसंगनी सोमना यांखै हुमदोयने ngasi miyoy lisangani chama taratro covid test tawki maduda miyoy chahunga kunithoy covid positive orambadagi ngasige covid positive oibagi chang chada taramanga 10 ani yauki ngasi miyoy chahunga kontra tarena naba phaduna disaster tawkibadagi apanba covid naba phakibagi masang laka malle sangkuntare samanga humbudra ni to yaukibadagi state sige covid naba phakibagi chang chada marfudra manga 10 manga ani da leire state sida hojak leiriba
active case masingna lising ohum chamapan nifumdoine Central amadi state asida paliba lengaka asige sakot khongtanggi thabak thorom sing hanagi gamena panamba thabak thorom kyabu Maud Sinduna maming ontopanatana karibo paikhalle haina CLP leader o ibobina hanglakle ngasi Congress Bhavan da leiba Risankaising Media Center da pangtopa pamisinga unaba amada mahana makata na hai Center da NDA government lakwa sahi mari haukre state asida paliba lengak jahi manga Fagadore Chaukat Khongtangge Lambida Karibu Paikhalebage Source Bharat ka Marilainaba Scheme Program Manipur da Kari Paikat Krabage Amadi Smart City Kadaichat Krabage Haina Hanglapagaloinana Kari Karamna Paliba Lengak Asibu Best Performing State ni Hairibano Haina Hanglapagaloinana Tabak Pangdaba Nahasing Tabak Bigane Haikiba Nahagyabu Tabak Pangan Krabage Amadi startup scheme ge matangda thabak phangdaba nahakya thabak bikrabage haina hanglakle mana makata na hai lakadari batarani to suba assembly election asita karamba party da kanada vote ase piraga manipur ge sasan sinaraga praja sangbo nungai hangani habado praja miyamna kanbiu haina appeal tawrakle Kanthigi maming panba tanbanara karigino madugi mahutta moigi mahut silaga adum tongan ba hanigi government na pairam machine si mahut silaga haiba manba haiba tarina khoi government leading dadi 2016-17 gi budget ta 30 crore initially hapam baneba sahi mata at least 30 da was minimum hap targadi hojiki sahi manga di it should be more than 1500 crore Hojik paisa kayam na masigi startup se kayam pikre employment kayam pikre ba Manipur da Tarani to suba Manipur Bidhan Sabha election da wakhalon ta manaba rajniti dal singi apunba ama oiriba Congress CPI CPM amadi atai dal singi alliance na ngasi ahanpa oina sugunu kendra ge kaksang kunau da leba Congress ke office da MLA ke Ranjit Yauna CPI ge luchin ba single oina na Congress amadi CPI ge flexing Punna Haigatuna State Asidagi BJP Muthan Anaba Mikhalge campaign Kaksan Kuno the Haukre Taramatuda CPI Local Gi Masang Naiba Comrade Kaya Yauna Pangtokiba Aduda MLA K Ranjana Hai Communist Party of India CPI Ge Comrade Singh Amadi Achepa Pirep Leijaba Haidokiba Wangakpa Lebake Kanba Party Ama Oibatanatana Bharat Kandabiyade Democracy Kandabiyade Haiba Ama Oibanina Handiki election asidadi alliance asina sungsoi soidana Congress na masingyam na maipaktuna BJP ke lengak halaklaroi Lakaduri batara nito suba Manipur Bidhan Sabha ge mikhanga mari leinana surage polling station taruke nahasinge oiba mifam amangasi surada pangthokre mifam aduda polling station taruke nahasing asina Pangthokadariba Mikhal Asida Kaksanga Assembly Constituency da Indian National Congress INC ke Mirab Khatri Mayom Kennedy bu Sogot Pagaloinana Mikhal Asi Mai Pangnaba Thosal Thorang Kya Khanaki Ngasigi Mipamgi Manung Chana INC ke candidate KSIS Kennedy na Nahasingda Lengyan P Kudomtam K Lakadari Batarani Suba Manipur Legislative Assembly election da Janata Dal United ke ahanba tangka ke oina Kendra Kumar Pange Mirep oigadap sange les ngarang lautokiba aduda Hiangam Assembly Constituency ke oina Sensat Mzada yumpham oiraga intending candidate Nongmai Them Sanjoyda ticket piraktabani haina JDU Hiangam Assembly Constituency ke President Okram Chandramani na phongdorakre Wafama Singh Asi Sangmaijang Kunau the Labour intending candidate and Sanjay ke election office ta pangthokiba Pamisinga unaba amada phongdokibani Mahanga Makatana Hai Asingba Chumba Tawrakani Haibage Wakalonda Nomaitem Sanjoyna JDU da Yauduna Mikhal Thengnana Batharang Tawrubani Adubu Lupa Crore Amaka Makai Pio Hairakpada Piba Ngamhautabadagi ticket piraktabani Paisa Pio Haibage call recording lay Maramasina Asigumba Kallubaga Tayon Naraba Party Asidagi Hianglam Assembly Constituency ki JTU ki Thomisanga Madi intending candidate and Sanjay Ngasidagi resign Tauragani. And Sanjay Lakadar Batarani to Suba Manipur Legislative Assembly election da Hianglam Assembly Constituency da Atopa Party Amada Yauraka Natraga Independent Oina Soidana
मिखल थेंगनगनी महांगना लौरकपा फिरेप्ता अमत ओइना सपोर्ट तौदुना मिखल असिदा माइ पाकनबा होनगनी हाइना फोंदोरकले ngasi Jiribam district ke Kalinaga part 2 da leiba NPF office da pangthokiba paumi singa unaba amada Jiribam district ke NPF ke president oiriba Paushing Kamaina haikibada ngasi Jiribam da leiba tribal sing leader sing yauna mifam ama pangthokre mifam asida kumna khanaraba matungda taranithu suba Manipur legislative assembly election asida Jiribam ke NPF take candidate thagal loi Jiribam asida NPF के कैंडिडेट थादुक तबा मरमना करी तौशिगे हाइना ट्राइबल लीडर सिंह यावना ngasi NPF ऑफिस ता मीटिंग असे पांगथोक सबनी मीटिंग अदुदा पुन्ना अमत ओइबगे डिसीजन लौखे मथंगी मीटिंग दसु अकनबा डिसीजन ता अमल लौदुना अरोइबा वरेप पुरकनी ट्राइबल लीडर सिंगे मौत फोंदोंगनबा हाइदुना ngasi मीटिंग असे सिंजबनी मीटिंग असेदा मयाम लाकपीबगी दमाक NPF के माइकेदगे हरावा फोंदोकसै ngasi मीटिंग असे फाइनल मक्ति लौद्री अदुबु ट्राइबल सिंगे ओइनदे अमत ओइना चमिनने हाइना मखाताना पौशिंग कमाइना फोंदोके इंग्लिश सिंगने तरत्रे के मणिपुर स्टेट असेंबली इलेक्शन दा 26 बिष्णुपुर असेंबली कॉन्स्टिट्यूएंसी दगी बीजेपी के मिरेप ओइखिबा कोंथोक जंब कृष्ण कुमारना महक लाकदरिबा तरनिथे सुबा मणिपुर स्टेट असेंबली इलेक्शन दा मिखल थेंगनररोय अदुगा मिखल सिदा मिरेप ओइरिबा मियोय अमतदसु सौगलोय हाइना फोंदोरकले ngasi बिष्णुपुर डिस्ट्रिक्ट की निंगथौखोंग बाजार लेबा महकी युमदा पांगथोखिबा पाउगी मेफamba amada के कृष्ण कुमारना हाय महक तुंगदसु बीजेपी की याफनाबगेदमक थबक तौखिगने मियामना इमुंग मनुंगी ओइबा राजनीति दा तोंगा संदोखिगनो हाइबगलोयना हंदकी मिखल थेंगनाबगेदमक टिकेट तानाबदा पार्टी के हाई लेवल कमिटी ना बीजेपी की टिकेट पिरक्तबसी महकी दे परीक्षा अमनि हाइना लवी मरम असिना असेंबली कॉन्स्टिट्यूएंसी असी अमदी स्टेट असिदा पार्टी मापांगंग कंखन हनबा थबक तौनबा फिरेप लौरे हाइना सो हाइखि I have not shown any support to any of the candidates who are contesting in this constituency. I truly support the party which I joined with my heart. And lastly, but not the least, I want to clarify something to the people, especially for our constituency, that I don't believe in family politics. So kindly stop the rumor of doing family politics and favoring family members. And the decision taken by the parliamentary board not giving me the party ticket, I feel that the leaders, I will abide by their decisions, thinking that I am being tested for the future in the politics of Bharatiya Janata Party in the state of Manipur. Lagli bataran ito suba Manipur Bidan Sabah Mikala Sagamari Lenana Lokhatpa Akanba section Taurangkama Oina Andro Lambida Achat Aung Singh Sek Tobada Mioy Amana Maruti Vivenda Amada Haptuna Purapa Yunga later Humbutra Nipan ngasi Andhra Police Station ke OC MD Riaz na Luching Batimba Amana Pagat Pangam Kray Pagalaba using Excise Station na iya reporter sina Kray Excise Enforcement Team Tawal District na su Lambi Asidagi Miyoy Anina Purapa Yunga Liter Samagayang Kaisu Pagat Pangam Kray Pagalaba Miyoy Ohumba Adu Commissioner Excise da Find Tihlaba Matung Market Value da Lupali Singh Tarataret Chanipan Longi Oigadaba Yungosing Asi dispose Taukragade Asigamba Mayakaba Nisa Asibu Yunbidanaba Amadi Tabidanaba DLNO P Ranjana Abil Doragli Thawal District ke Khongsom Salt Village the Labas Loveland Public School Linkat Kibachahi Kund Suropagi Mopokumon Thoram Ngasi Skuna Asigi Amphitheater da Pangthokre Thoramaduda Motua Museum the Impalge Director Mutua Bahadur Slovland Public School Ge Founder cum Principal Nahapam Bublin Maitai Amade Manipur University of Culture Ge Guest Faculty Mutum Manitona President Membership Oina Saruyaki Slovland Public School Ge Founder cum Principal Nahapam Bublin Maitai na Phundo Kibada Apaba Mahiroi Singh Putoktuna Iramdam Manipur Bo Sakot Hong Thangda Yang na Satpa ngamna ba pandamda Slovland Public School Manipur miyam gidamakta khallaga haudok sakhibani adumoinama school asi India ke context ta khwaidike wangba mahiloishan ka ama oyanba haiba pandam adudi phangdri adubu iramdam asige miyam gidamakta leptana hona khigani haiki
Tharam adugi sarukama oina mahiroi singna phazaraba natki jagoi isai sing changdamnaba Laikhidraba founder member singda leishu katuna ikai khumnaba utpa founder member singa loinana dinaramba hal oireba singda chaglan bijaba school ge maike dege amadi mahiroi singe maike dege founder singda achamba kudol tambana maru aiba tharam sing oikhi Imphal West ke Chief Judicial Magistrate Oramba Yangkhom Somoje Chahini Putaro Apokpa Wai Kunjababu Kaksing Mayai Lekai Ben Khongba Parinda Lairambabu National Highway 102 da lambi ge khudong thiba amata laikhidaba adu lambi asibu samleba company na section dabadagine haina laikhidabagi imung manungge maikaidagi phongdorakle ngasi laikhidrabagi yumda pangthokiba pamusanga unaba amada laikhidrabagi machanupi sing thokpa KSH Saran Kumari Kogi amana phongdorakpada National Highway 102 da hokiba January ge tang 13 ge nomidange pung nipa makhairom tabada laibak thibadagi miyamge thogal kaya bobiramba Yangkhom Somorjit CJM Impal West Wangjang manaki uning khongda laibak thiba accident adu thokibani Thokdok thopam adu company amana lambi sangat sagatpa loidriba hojik sem sabagi thabak chathariba mafamba amani haiba khangnanaba yaba karigumba reflection light natraga signboard na chingba khudam sangdamba amata thamdana ton ohum lumba nungi block ani lambi mayai da thamjanle masina maram moiraga thodok adu thokibani numit adu maktada mafam adu maktada Pungkai amage manungda accident ani thoki laibak thibadagi ani subai accident oina thokiba thodok tuda wai somorje lekhidabani lambi asibu semleba company na section dabadagi thokpa thodok oibana maram oiraga mari lenaba company asina thokiba thodok aduge apapata pumba makoina pugadabani amasung makoigi mathakta manipur lenga ke mari lenaba singnasu makoigi mathakta lokhopam thokpa thabak Kudimaksu lokhapiyo haina laikhidrabagi imung manungge maikaidagi lenga ke puning chinchilakle Road asida without any indication da without any reflection light da stone block si thamjin mana maram oiraga akoigi just somorjit accidentally mafam sida accident thoktuna laikhidabani on the spot aduga sigi responsibility khudingma constructional company na lawgadabani hariba Mishi asigi matang da responsible oigadauba company gi mathakta action lokhat pinabagi damakta ekoigi state ki government da so request tawjari Social Welfare Sporting Club Kaksang Mayai Laika gi member amadi sanaroi oramba Yangkhom ibo officer amadi executive committee gi member amasung judicial magistrate Impal West oramba Yangkhom Somorjit makoi anina ikhangkhangawdana lekhidabada club asige member singna awaba phongdokge tharam amanga se pangtokre Nipamaduna Laikhidraba Anina Club Asigi Laikai Asigi the Mug Loramba Taudang Singling Singke Loinana member Singna Minute and 2 minute leptana Oaba Pongdopa Loinana Laikhidraba Anigi Tawaina Ingna Chikna Laiduna by Sogema from the Tony Zaki Laikhidraba Anigi Imung Manungi Oaba the Su Club Asigi member Singna Saruya Zaki Nasi February Tanka Anida Malim Sinbatungna Pangtok Nabagom Invis Half Manipur All United Club Association Auka Hairok Amadi Econet Hairong Napuna Sinduna Hairok Part 3 da Leiba Lairam Pata Yangkaini Turak Suba Wall Wetland Day Palan Pangtokre Nasigi Tharom da Sri and Monan Maite Assistant Conservator of Forest na Chief Guest Sri Rosant Thaunawjam President Ahuka Amadi Rabi Takilambam President WBCC na Guest of Honor Singh Aduga Sri Raja Salam Environmentalist Amadi Sri Bizent Lystrom Development Officer Environment Department na Resource Person Singh Oina Saruyaki Sri Raja Salam na Haikibada Manipuri Wetland Sink Kannaba Tarai na Tawayaroi Technical to Oiba Prospection Changi Haiki Sri Bizent Lysam na Environment Department na Manipur ge Wetland Sink Kannaba Khoneriga Kyaba Singthaki Chief Guest ke Waron Piraduna Sri and Munant MFS na Haikibada Apaba Kunai Amagidamag Ekogi Wetland Singbo Kalhoba Matautai Manipur na Bharat ke Laimagi 0.7% Kak Oidabasu Wetland Biodiversity da 10.8% support away
Pitribigi 6% ka oiba wetland na 31% oiriba forest ge carbon saruk ani hena phajinduna malengi aing asagi chang lepada achawa thodang lauri. Wetland singda ring bant sangapana oxygen concentration hantha handuna nga yauna patki jebakya sihali Manipur ge wetland mangsilakpage maru aiba maram singde pat singda law usinba ngayok pham toksinba khunda sinba lambi sorok samjinba akoibada zangan koksilapa amadi pata taramba isel sing nathai ki basu amani maramasina tampak tanatana chingi ichil inau sing yausinduna aikoi punna ngasima ka aikoige pat sing hayengi damak convener si haina munanami amda apil tokhi underground leba ising pibang number adugi layer boba equine wetland definition the yawgani aduna it's a still a life wetland adumasi hingat na buhona ba hailse su choice whether my pakani aduga equine ngasi equine gi future da new ibajati na nungai ne hinge harigadi equine gi layer jeje wetland singsibo equine wise use of sangi natragadi equine ningam dabugi adum da mai sa dum rangani All Manipur Muslim Student Organization Amsona Ngasidage Manipur Technical University MTU dage Chancellor Office Amadi University asige Administrative Block Thong Londona Sadam Tokre Sadam Tobagi Pirib asi Haurakliba Mairoshinda Chumbaleglam Amakudol Tamlam Nabani Hairi Masi Haukiba Chahi Lisangani Kumathoige Aroibatha December ge tak kumapanda Amsona MTU na Lana Bisi Habsan Kiba Criteria Sudaba Dr. Vabi Short Tongbrambo Lautongnaba Amadi Assistant Professor Kuntranito Lobage Sort List Interview da Nanda Lokensing Parika Thaba Yahnaba Honeriba Asigi Matangda Sumtho Pinaba Aiba Cheron Manipurge Governor Chief Minister Education Minister Amadi Higher and Technical Education ge Commissioner da Thaduna Khanganke Amadi Lebang Miamda Media ge Kuthangda Mangzongna Thamkeba Waphambo Mari Leinaba Authority ge Maikaidage Sengdoktuna Achumba Putoktuna Lebang Miamda Khanganbagi Mahuta MTU gi Authority na Anekpa Mioy Kupu Khara Thadotuna Tongan ba Kihan Khanganba kya Chathabagaloinana issue asibu selfiduna compromise Dongnaba Honarapa Simangna MTU gi Authority na Aranba kya Chathakre Habisi Hana Mayak Shanghalakle Masidagi Amsoge Khongjang Changsinbani MTU gi Asoibasing Lenga na Kupna Yengsin Biduna Asoibasing Asi Samdurakani Habiki Thazaba Thamli Amadi Nan Loken Kuntranito Lobagi interview da Nan Lokesang Parikha Thaba Yana Bahonaribasi Ribok Togadabani Hanaso Amsoge Mike de Gelenga Taksili Laliba Punjab Assembly Mikhalda Mahake Mapurobada Party ki ticket PWD Congress ke Hanage MLA Aditi Singna Congress General Secretary Priyanka Gandhi Bradabu Hundunangangkre Raibari ki Hanage MLA Aditi Singh Masamati BJP de Yaukre Amadi Lagliba Uttar Pradesh Assembly Mikhalda Mirepa Amau Oigadawribani Punjab ke Nawan Shahar constituency dagi Housing Congress MLA su oiriba mahaki mapuroiba Angad Singh Saini bu party na recommend tawkide mahak independent mirepa ama oina vote lepkadori Angan ahai ke bada party na engoda ticket pi bada ayaba pi kidare aigi principal ge mayukta thabak tongna ba hai ki aina tawkiba thabak sing yengbagi mahuta party na aigi personal life ta hena yengsilaga party ke ticket Pirak Khidabani Haibagi Chingnabasula Haiki. Union Chief Minister Narayan Ranegi Machanapa Nitish Rane attempt to murder case Amaga Mari Lainana Court Changjarakre Mahapu Judicial Custody da Wangpahangida Magthamkre Ahanbada Nitish na Bombay High Court tage Bell Lokibani Bell Adu Yakidre Court na Mahak Masamak Sarinata Wapami Haina Pondoki District and Assistant Session Judge R.B. Rotina Mahake Bell Adu Yakide Mahapo Custodial Interrogation da Nitish Ranebu Attempt to Murder Case ke Marida Prof Oinana Bugidamata Matautai Haiba Wapamsu Kona Pondoki Situdars District Cooperative Bank Election ge campaign Toba Matamda Sivasena activist Santo Parapta Ektik Toki Haina Nitish Raneda Charles Tauribani Hauzik Sanabagi Pauda Langmaidong Mamang Laika Citizens Club Langmaidong Nasinduna Langmaidong High School grounded Chatariba 30 state level open 9-man aside football tournament 2022 king ase sanekeba ahanba semi final match ta Yaisa FC Kaksingna
LMLCCA Langmai Tungbo amasuna damai thiba piduna Yaisa FC Kaksing tournament asige final changkhrei hayeng ani suba semi final match ta Brother FC Kwakaitel ga Wabakai FC ga sanaragani All Jiribam Sport Association AZHN Sinduna Jiribam Higher Secondary School ge playground da Tim Tarena Sarugyaduna January ge tang Kuntrama Thoidagi Sanaba Hokiba Tarataruk Soba District Level Sub Junior Boys under 15 ge Football Tournament 2021-22 for an Horichoron Trophy gi ngasi sanakiba match Khasi Waishina EYC Chandrapurbo goal Mari Amada Baithiba pikre Hayeng Nungchen Tapung Anita Bamatanda RYC Ramgai Jang Amadi Oriental Club Babu Paraga Sanagani Goa to Satari by Hero Indian Super League Ngarang Sanakiba Humbutra Nipan Suba Mazda FC Goaga Odisha FC ga goal amamam sanaduna draw oikre League Asigi Humbutra Mapan Suba match ngasin midang pungtare makai dagi Tilak Medan Stadium da SC East Bengal ga Chennaiyan FC ga sanaba hokre Hayeng February gi tang ahum numidang pungtare makai tabada Marupu Suba match Mumbai City FC ga ATK Mohanda Baganga sanargani Hauzik Arabada Maruba Pau Amana Pizari BJP na kanaguma amataga Mikhal Mamangi alliance to Volati Hanya Chief Minister and Binena Pundokre Karamba Party da Canada vote Tiraga Manipur Sasan Sinaraga Praza Singwa Hangani Habado Prazamia Nakambio Haina or Igobina Abdul Tawrabli Slowland School Linka Kibasahi Kunsurokogi Mapokumantaram Bangtokre All Manipur Muslim Student Union Manipur Technical University ge Vice Chancellor ge Office Amadi Administrative Block Solution Craig Image Paudam ngasigi de matang sa Deloitte ngeng tabiri bisang bo amukana khulumsari